Naharolgi Khonjel ki thauram tabiriba pumnamakpu taramna okchiri khurumchari Ngashigi thauramda puduna lakchari Youth and Health thauram asigi tamakta thamjari ya Phana Thamnanaba Hotnabada Ngashigi Nahashingna Lougadaba Thoudangshing haibihiram asida Shijacity Dental Hospital da Prosthodontist and Implantologist ke consultant oina thaupubiriba Dr. Loushambam gu unaduna wariwatai saba unaduna wariwatai sanajaribi Chaplina Maisnam Hauzik Lobirasi Naharolgi Khonjel ki Youth and Health Thauram Ahanba maktada aikogi Naharolgi Khonjel ki Youth and Health ki thauram asida Dr. Buttaram nokchari Thagachari Dr. Ahanbada lakchani ba wahang se akoigi haugalakliba Naharol sing se makoida yagi anaba karimata leitragasu akoina akoigi yabu yengiba doctor sing sida chatlaga tanaba mak tangai phadabra haibagi matangda kitang thambiyo Tangai phade pujiki Naharol na tida akoina advice pining ise ya se nungai taba leitragasu every 6 months se amtang check tokpiba twice in a year haidi chahi imda anirak sidi dum check up tokpiba asai in case koigi cavity gumba na tragana yatin jaba horakpa yawon ba yawi yari akhong da gum health pharam da ba yawi adu ishada di kemta di symptoms gumba sign gumba di amta pi da ba adu pi dragasu asai gi chatlaba matung da di koigi adum bagi problem se leiramba leiba adu duna regularly 6 months amoraktang di amung check tawba aduga minimal oiba treatment se dum matam du da aidi preventive measure oina dum ta hobudo adu di tangai phade adu hujiki generation sidadi adu yam important di oire aduga haugalakliba Naharol singsina hauzik adum toina tongnariba dental mistake haiba tare ko masi je kari kari ni haina gadi thambini dental mistake hai se aware oiba mi dadi dum masana check up tawzabusu yawi khoi hujiki matam jiga hairuraga di akoina ase hauba haurakpa haibidi milk teeth se hauba haura aba matam du da dum akoi yagi brushing habit se adum thambi gadabane ba adugi brushing habit se thamme haina so akoi gi population sidadi night brushing habit se legande ba ado akoigi population sida hairagadi akoina sum kupthana yenguragadi 10 to 20% mutang oirangani nungdang da brush tawraga tumise ado nungdang da brush tawbagi importance se ayuk su important oi aduga nungdang na hena important oieba nungdang na important oi habi matam de whole day du da chasaluriba adegi akoi thakchaluriba mayam jingdo akoigi shengtoktana tumjangiba matamda overnight ama spend tawgiba matamda karaida sulake habi matam yama pumsida magi heart tissue or heart structure sida aduga plus magi yariya khong gum se su dum sokleeba aduduna koina bizaning ba awareness idi nungdang da khoi gi tumdingai se brush se tokthokpa chaba thappa loi loira kanda khoi tumdore hair kan sida brush tawba se ado shigi pot se khoina yumda khoi gi angang da so khoi gi habit se tambi da ba hai tare sengbagi habit se ahanna tawba ubada moi adum mataw tam busum yawi aduga hairaga tawbu su dum yawe ba shigi pot se dum regularly dum khoina maintain tawragadi more than 60 to 70% of the dental problems they avoid to yaiba hojik doctor na su awareness ama oina yam phajana thambiri akhoi haugalakliba Naharol sing khakta natana leiriba mipum khuding bak se tumam dai da khoi gi brush to ba se sisimak yamna mak darkar tai haibado thambiri ado naha oringai matam sidagi sigumba dental care se neglect tawraga sum thamgi basina haingwai akhoina ahal ushila aba kanda haijaba tai ko ya da kari kari problem tholakpa yai haibana chingbai matang da su kitang thambi soksalakadoini adum magi naha oringai matam care se phajana lahaudragadi or in case akoigi ya se mi amta tin charoi haibase leiteba adum habit se maintain tawna adum tin chabu dum yaura ineba adu tin chaba sida akoigi habit to su leitre isagi oral hygiene su maintain tawdre aduduna adum aina long term da maintain tawgidaba matam da kaidorake habida chahi se 30 40 surakpa matam da ya se tin chaba dagi hentoraktana akoi ya se akoigi non vital koi shidoki ba hai tare ya se koi tin jo strong hona charaga structure je kairaga tin cha thokraga koi mayon yong na shokiba ana koi na pulp ta shokraga di ya se koi ichum na icham cham na men ba khatang na yara aroeba adu da koi gi yam specific oiba treatment root canal treatment darkar oirani koi gi conserve ta hodoine ba aduga adudagi he na kaino to thokraga ya se koi gi tin cha thoga neglect tawraga leira kanja koi gi ya gi structure je pung kai kai gi ba crown gi portion se koi gi shine ba saruk se aduga yari gi makha da leiba mara gi saruk sang le hobu su liaweba adudadi only option je koi ya je lokthokpa
ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯂꯧꯊꯣꯛꯏꯕ ꯖꯒꯥ ꯍꯥꯡꯉꯤꯕ ꯖꯒꯥꯗꯣ ꯑꯃꯨꯛ ꯍꯥꯞꯅꯕ ꯑꯗꯣꯝꯒꯤ ꯏꯟꯇꯔꯚꯦꯟꯁꯟꯗꯣ ꯑꯣꯏꯅ ꯂꯥꯛꯑꯅꯦꯕ ꯑꯗꯨꯒꯤ ꯏꯟꯇꯔꯚꯦꯟꯁꯟꯗꯨꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗ ꯃꯦꯜꯍꯧꯔꯒ ꯑꯗꯨꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯍꯟꯕ ꯌꯥꯕꯗꯣ ꯌꯥꯁꯦ ꯇꯤꯟ ꯆꯥꯔꯛꯑꯦ ꯍꯥꯏꯔꯁꯨ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯍꯧꯗꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯁꯨ ꯌꯥꯁꯦ ꯇꯤꯟ ꯆꯥꯔꯛꯑꯦ ꯑꯗꯨꯝ ꯆꯥꯈꯤꯖꯁꯨꯅ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯌꯥꯔꯤꯁꯤꯕꯨ ꯑꯃꯈꯛ ꯌꯥꯗꯕꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯦꯒ꯭ꯂꯦꯛ ꯇꯧꯔ ꯂꯩꯊꯣꯛꯄꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯆꯍꯤꯁꯦ ꯌꯥꯝꯁꯜꯂꯛꯑꯀꯥꯟꯗ 30-40ꯁꯦ ꯌꯧꯁꯜꯂꯛꯑꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯌꯥꯝ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯩ ꯃꯇꯝ ꯆꯪꯕ ꯑꯗꯒꯤ ꯀꯣꯁ ꯐꯦꯛꯇꯔꯁꯨ ꯌꯥꯝꯃꯛꯄ ꯑꯗꯒꯤ ꯄꯦꯁꯦꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯗꯨꯅ ꯅꯧꯔꯤꯉꯩꯗ ꯈꯤꯇꯪ ꯇꯤꯟ ꯆꯥꯕ ꯃꯇꯝꯗ ꯑꯗꯒꯤ ꯌꯥꯔꯤ ꯌꯥꯈꯣꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯍꯧꯕ ꯃꯦꯟꯖꯜꯍꯧꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯍꯧꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯑꯦꯚꯣꯏꯗ ꯇꯧꯕ ꯌꯥꯏꯑꯕ ꯔꯨꯠ ꯀꯦꯅꯦꯜ ꯇ꯭ꯔꯤꯠꯃꯦꯟꯁꯤꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯌꯥꯁꯦ ꯐꯨꯛꯇꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯐꯨꯛꯇꯣꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯌꯥꯁꯤꯃꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯥꯡꯍꯜꯂꯒ ꯑꯗꯨꯝ ꯊꯝꯕ ꯑꯗꯨꯒꯤ ꯍꯥꯡꯍꯜꯂꯒ ꯊꯝꯈꯤꯕꯁꯤꯅ ꯀꯩꯗꯧꯔꯛꯀꯦꯗ ꯃꯈꯥ ꯑꯣꯏꯒꯦꯔꯥ ꯃꯊꯛ ꯑꯣꯏꯒꯦꯔꯥ ꯃꯥꯒ ꯉꯥꯛꯅꯔꯤꯕ ꯌꯥꯁꯦ ꯁꯥꯡꯗꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯇꯔꯝꯗꯗꯤ ꯑꯗꯨꯗꯣ ꯁꯨꯄ꯭ꯔꯥ ꯏꯔꯞꯁꯟ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯁꯨꯄ꯭ꯔꯥ ꯏꯔꯞꯁꯟꯁꯦ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯖꯒꯥꯗꯣ ꯌꯥꯃꯥꯡ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯌꯥꯄꯪꯒꯤ ꯁꯔꯨꯛ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯥꯡꯉꯤꯕ ꯖꯒꯥꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯑꯣꯔ ꯃꯃꯥꯡꯗ ꯂꯩꯕ ꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯖꯒꯥꯗꯨꯗ ꯑꯣꯀꯨꯄꯥꯏ ꯇꯧꯁꯜꯂꯛꯄ ꯑꯗꯨꯗꯨꯅ ꯍꯥꯡꯉꯤꯉꯩꯗꯨ ꯁꯠ ꯂꯥꯎꯅ ꯃꯦꯟꯁꯤꯟꯕꯤꯍꯧꯔꯒꯗꯤ ꯑꯣꯞꯁꯟꯗꯤ ꯌꯥꯝ ꯂꯩ ꯍꯥꯞꯄꯒꯤ ꯑꯣꯞꯁꯟꯗꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯦꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯄꯦꯁꯦꯟꯗꯨꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯃ ꯂꯣꯏ ꯏꯚꯥꯂꯨꯑꯦꯠ ꯇꯧꯔꯛꯑꯕ ꯃꯇꯨꯡꯗ ꯌꯥꯝ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯁꯤꯅ ꯐꯒꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯍꯥꯞꯄꯒꯤ ꯑꯣꯞꯁꯟꯗꯨꯗꯤ ꯑꯗꯨꯝ ꯆꯠꯊꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯗꯨꯗ ꯀꯨꯏꯅ ꯁꯥꯡꯅ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ ꯑꯗꯨ ꯃꯇꯝꯗꯨ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗꯨꯗ ꯑꯃꯨꯛ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨꯝꯕꯁꯨ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯅꯧꯔꯤꯉꯩꯗ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯕ ꯍꯣꯔꯒꯅ ꯃꯦꯟꯁꯤꯟꯕꯤꯕ ꯑꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯕꯗꯤ ꯗꯔꯀꯥꯔꯗꯤ ꯑꯣꯏꯌꯦꯕ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛ RCT ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯔꯨꯠ ꯀꯦꯅꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯍꯥꯏꯅꯁꯨ ꯊꯝꯕꯤꯔꯤꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯛꯄꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯎꯞꯁꯜꯂꯤꯕ ꯀ꯭ꯔꯥꯎꯟꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯖꯁ ꯇ꯭ꯔꯤꯠꯃꯦꯟꯗꯨꯇꯪ ꯇꯧꯔꯒ ꯀ꯭ꯔꯥꯎꯟ ꯎꯞꯅꯗꯕꯁꯨ ꯌꯥꯎꯋꯦꯕ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯎꯟ ꯎꯞꯈꯤꯗꯕꯁꯦ ꯁꯤꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯦꯐꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯌꯨ ꯔꯨꯠ ꯀꯦꯅꯦꯜ ꯇꯧꯈꯤꯕ ꯌꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯁꯦ ꯍꯤꯡꯉꯒ ꯂꯩꯔꯤꯕ ꯃꯥꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯦ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯅꯦꯕ ꯃꯥꯏ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯒꯤ ꯅꯔቭ ꯏꯅꯣꯚꯦꯁꯟ ꯈꯔ ꯂꯩꯔꯤꯅ ꯌꯥꯁꯦ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯁꯦ ꯔꯨꯠ ꯀꯦꯅꯦꯜ ꯇꯧꯔꯕ ꯌꯥꯁꯤꯗꯤ ꯍꯤꯡꯗ꯭ꯔꯕ ꯌꯥꯅꯦꯕ ꯑꯗꯨꯒ ꯕꯠ ꯐꯪꯁꯟꯗꯤ ꯇꯧꯍꯟꯕ ꯑꯗ ꯃꯥꯒꯤ ꯚꯥꯏꯇꯥꯂꯤꯇꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯅꯨꯡꯁꯦ ꯇꯤꯟ ꯆꯥꯊꯣꯛꯑꯒ ꯁꯦꯡꯕꯅꯤ ꯈꯪꯗꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯔꯦꯛꯆꯔ ꯇꯧꯈꯤꯕ ꯆꯤꯞ ꯇꯧꯈꯤꯕ ꯑꯗꯨꯗꯒꯤ ꯔꯨꯠ ꯀꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯌꯣꯟꯁꯦ ꯁꯣꯛꯈꯤꯗꯅ ꯑꯩꯈꯣꯏ ꯔꯨꯠ ꯀꯦꯅꯦꯜꯁꯦ ꯇꯧꯗꯣꯏꯅꯦꯕ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯌꯥꯁꯦ ꯐꯪꯁꯟꯗꯤ ꯇꯧꯍꯜꯂꯤꯅꯤ ꯂꯧꯊꯣꯛꯇꯕꯤꯗ ꯃꯥꯒꯤ ꯐꯪꯁꯟꯁꯤꯗꯤ ꯔꯦꯁꯇꯣꯔ ꯇꯧꯔꯀꯥꯟꯗ ꯌꯥꯁꯤꯗꯤ ꯍꯤꯡꯗ꯭ꯔꯕ ꯌꯥꯅꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯄ꯭ꯂꯥꯏ ꯇꯧꯒꯗꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯂꯦꯞꯄꯕꯅꯦꯕ ꯑꯗꯨꯅ ꯀꯩꯗꯧꯔꯛꯀꯦꯗ ꯑꯩꯈꯣꯏ ꯁꯤꯜꯕꯨꯗꯤ ꯇꯧꯈ꯭ꯔꯅꯤ ꯔꯨꯠ ꯀꯦꯅꯦꯜꯗꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯣꯏꯈ꯭ꯔꯅꯤ ꯑꯗꯨꯒ ꯌꯥꯁꯦ ꯕ꯭ꯔꯤꯇꯜ ꯑꯣꯏꯕ ꯍꯦꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯦꯝꯕ ꯍꯥꯏꯇꯥꯔꯦ ꯔꯨꯠ ꯀꯦꯅꯦꯜꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯨꯡꯁꯦ ꯐꯖꯅ ꯃꯦꯟꯖꯜꯂꯦ ꯍꯣꯈꯤꯕꯗꯨꯁꯨ ꯐꯖꯅ ꯃꯦꯜꯂꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯕꯣꯏ ꯅꯤꯡꯉꯒ ꯃꯊꯛꯀꯤ ꯀ꯭ꯔꯥꯎꯟꯒꯤ ꯀꯩꯅꯣ ꯄꯣꯔꯁꯟꯁꯦ ꯑꯗꯨꯝ ꯑꯅꯝꯕꯅ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯃꯅꯨꯡ ꯃꯦꯟꯈ꯭ꯔꯕꯁꯤꯕꯨ ꯅꯥꯗ꯭ꯔꯕꯁꯤꯕꯨ ꯑꯗꯨꯝ ꯁꯥꯏꯕ ꯌꯥꯔꯕꯁꯤꯕꯨꯅ ꯑꯗꯨꯒ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯒ ꯃꯤ ꯑꯃꯒꯗꯤ ꯃꯥꯟꯅꯗꯕꯅꯤꯅ ꯔꯦꯁꯄꯣꯟꯁꯦ ꯃꯥꯏ ꯐꯪꯁꯟꯗ ꯃꯥꯟꯅꯔꯛꯇꯦ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕ ꯃꯑꯣꯡꯗ ꯃꯥꯟꯅꯔꯛꯇꯦ ꯑꯗꯒꯤ ꯃꯥꯅ ꯆꯥꯔꯤꯕ ꯊꯛꯏꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯁꯨ ꯉꯁꯥꯏ ꯔꯨꯠ ꯀꯦꯅꯦꯜꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯥꯁꯦ ꯀ꯭ꯔꯥꯎꯟ ꯎꯞꯁꯟꯗꯕꯤꯗ ꯂꯩꯕꯁꯦ ꯑꯗꯨꯝ ꯈꯔ ꯁꯥꯡꯅ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯗꯨ इनकम्प्लीट ट्रीटमेंट ओइदोइनिको क्राउन से उपसंद्रिबनिना कंप्लीट ओइद्रिबनेबा यासे पुरा शिल पीद्रिबनेबा अदुदुना कैदौरकेदा याम थुना रूट कैनाल से लोइरा कायरकपुसु यावे सि मरम से ngसाइगी अखोइगी मथकी कवरेज का क्राउन की पोर्शन से सील तौबिदबना ओइदोइनेबा कैनो ऑलरेडी यादुदी शेमे हाइबे वाने ब्रिटलदी ओइरिनेबा अदुदुना एवरी रूट कैनाल ट्रीटमेंट तौरबा यासे क्राउन से it's a compulsory ओएबा ऑप्शन बिगदबनेबा फजना कुइना सांगना at least 10 to 15 years चलहनिंग बे यासे ग्राउंड दुनो ऑप्शन दबिदा थमगदी अदुम याम थुना कायरागा यासे पुलप मांगबसु यावेबा तुना रूट कैनाल हेक लोइबिरगदी ग्राउंड से दुम ऑप्शन लगा ट्रीटमेंट से दुम कंप्लीट ओहनबि मखा तारकपदा डॉक्टर अखोइगी लाइफस्टाइल से यागी ओइबा डेंटल हेल्थ से यामना मक मरी लेनब्रा हाइना खंजेबु अदुना अखोइना चारी थाइबा मयाम हाइबदि अखोइगी एनर्जी ड्रिंक अखोइना कार्बोहाइड्रेट्स मयाम यावबा मसु थकनरी अदगी अखोइगी स्मोकिंग तौबा चुरुप थकपना चिंबा अदुदगी अखोइगी
khayni chaba adi kwa chaba aduga akhoi stress leirakpa haitare ko sigumba sina ya gi health sida changes la hanbra haina di khalleba ko masi matang da su khitang thambiyo yam impact tawe yam lae habidi hujiki specific oiba khoi energy drink carbonated drink mayam singse shisina ya gi enamel ki kwai gi mai mathaki topmost khoi layering haitare kwai dagi kanba tissue ne haine ba heart tissue adu do carbonated drink se khoi gi hujiki kani na ha mayam jingji adum on daily basis thakpusu yauri bane aduna thakpasina adum long term da hekde he ngasi mak thaga or na dragon hapta am thaga tham thaga hekta ko enamel je wear off tor kani habana teba but constantly use tawragadi ma se adum wear off taweba adugi main issue se krai da hana symptoms je kai da hana ulakani haima matam da ya se sensitive oirani ba ya kumme hairani ba ising aingbada or na dragon amai huziki any carbonated soda drink se thakpa matam da kaino se ya se kumme hairani ba adagi amuk smokers sa hairagana akhoi smokers adi anima heart tissue as well as soft tissue je dum effect tawre aduga main oina smokers akhoi gi laiba bera se yari ya khong se de dum mostly adum inflame tawre legalle smokers sing je non smoker ga compare taw matam da adagi gum bleeding gum bala kan ba adagi yari ya khong se akhoi gi bit lauraga akhoi brush taw su e to e nongala ko e to e habise adum khra thokalle ba ade adudagi akhoi smokers pellet kanyam leire aduna amuk soft tissue rom da tainara ko akhoi ngau rom da haitare adagi stress am leira agadi magi specific oiba symptoms hairagadi akhoi am stress am leiba matam da akhoi tumba matam da ya se kak chikpase dugi term se akhoi na bruxism haiba ado shi se tumba matam da akhoi ya se mathaka makhaga kanna chikshana ka takpase shi makhon thokai takpase shi makhon thokai takpase tuminariba mi isina khangdoineba haidi masana di already oroidoineba ado shi ju lifestyle induced as well as stress induced oigaleba nungdang khudingi tumi khudingi dum takpa krak chikpase na kaidoge da magi khadangi joint se narakpa ado narakpa se khadangi joint na nae de khangdana kokchi e aduga nakongi mamang je nai nakongi narum nai na tawraga ado yengba yaba dum yengura kanda last adi magi bruxism jina oirambase anambana yaweba aduga ngasai gi magi para habit haitare para functional habit oidoineba moise ado para functional habit se yari yakhong du sokali aduga magi enamel myam sing ya se na chikman na khoi gi kaibo yaweba chip to wawa ado para functional habit se akhoi gi stress induced lifestyle induced oigaleba adagi akhoi gi khaini chabrom na hairaga na khoina khaini chaba hewani but khaini je khoi chara yosan badi na te khoi jaga am de stick to ga thamdoineba tunghalaga thamdoineba adugi tunghalaga thamba jaga sida ngasai gi tungdaba jaga du gadi sungman manara roeba magi ngauraga chathatlaga leira aneba aduna yam kuina sangna sijina agadi akhoi gi oral cancer se khaini umbasina ju one of the reason oidoineba factor se aduga doctor khoi gi social media da Instagram da Facebook da reels daga myam thoiba se akhoi gi DIY myam thoidana ino aduga hapdana akhoi gi ya sida brush naga tawdana myam amasum thengna jaiba ko reels tu semaiba mi adagi practice tawgadoriba mi da aduduna di dentist makti nattaba nina adugi matang dadi yam kanna aware oibadi oiramoi haina su khanje doctor ado masi matang dadi kari habining bale to e hujikchi reels yam to e ado koi gi DIY gumba adagi home remedy ne ga hairaga ado but sugumba mayam jing se main oina ingredient du neba masai sijinariba pot tu gi ingredient do aduga sigumba pot se de mai gi ingredient do masai gi enamel da shokkadaba yari da shokkadaba mayam oitaragadi sumba reels mayam jing se aidi yari gi tobidaba koi gi social media da thoglaiba mayam jing se aidi dentist amagi prescription yaudana dentist amagi recommendation yaudana dentist amagi consultation yaudana sugumba se tobidaba kai gi no da main oina sijinariba pot se kayamu yam sohanduino haibisi khangbadi ngamdredana adai akhoi gi huji inu hairo adagi akhoi home remedy da hairagana akhoi ju dum ubo phange akhoi gi frizigri se alam se sijina akhoi ta u adagi shunu na ta u ngaubani ka haiba adum bojing do amta yari e tobidaba aduna in case ya je ngauhaningi or kitang akhoi gi phajahaningi hairagadi dentist am da chapiraga proper way of treatment bleaching haitare ya je ngauhaninga gadi akhoi gi bleaching leiba akhoi bleaching je technique am lei adagi sitting multiple sitting da tauba adi amukhatang da tauba mayam leigreba aduna ngasai adugi proper way of treatment do adudo ana clinic amda dentist amagi recommendation yauraga dentist amagi consultation yauraga tawbiba maina thamsani achumba magni doctor ado khoina ya se narakma matamda dentist amadadi adumak lying but chatnari hairiba lying pathaba se chathaba kanda khoina dentist hairaga su specific jaga kharda specialist oiba ke amasu lainari khoina hek ahobagi yengbase general dentist amada adumak yengnaba thengnajai doctor masi se akhoi gi general dentistry siga
prosthodontist siga kari khetnabage haibagi matangda as a prosthodontist and implantologist consultant ama oina ani sigi khetnabase karino haibaduma doctor na thambiyo Shigi matang sa hairagana dentistry se specialty se loina shuna laine haidi clinical non clinical aduga aigi specialty haidi prosthodontist and implantologist hairagadi koigi ya se yaudaba se replace tobase artificial na ama yaudaba oibe yai pulap yaudaba oibe yai or segment ama jaga ama yaudaba oibe yai ba adonga saigi yaudaba gi factor se yam gre reason ji but yaudre haira kanse replace tobase gi si mathau sine ba prosthodontist na tawise ana general amaga mukhenari sina general na mo akoi diagnosis taurani haibadi chigi yasi ma yaudre mai condition se complaint gi matungina phasana diagnosis tawbirani ba aduma se yaudabagi haptoini adagi tin chathopagi nabani hairagadi ma adudagi general se gi akoi hujiki mai gi specialty myam sing se loin chala ani ba akoi bracket phaba na phaba saru akoi gi chawthopagumba adumba adagi aduga naba oiraga na akoi gi conserve tawgadra natraga na lokthokadra adagi surgery ke leiri ba yamna ado artificial replacement se prosthodontist na tawri se akoigi amakhatang replace tawba natraga pulap replace tawba or natraga na segment nam replace tawba se option yam leyeba akoigi lokthok lokshin lei adagi koi fix lei koi fix partial denture akoigi term da fix partial denture adu lokthok lokshin sina removable partial denture hai adu dagi hen advance oiba hojiti yam technologies yam well equipped oirabanina akoigi screw koi implantologist hai se moin implant se akoigi ya se yaudabagi jaga sida saru manung sida akoigi ya se gi mara se mimic tongna happy gi doineba aduga mathakki akoigi crown gi portion akoigi sainaba function tongna saruk se akoina happy doineba processes adu duneba main oina prosthodontist ki mathau se haitare ado akoigi hojiki ya hapa haina su doctor na thambiri base akoigi ya se ken khre hek haibaga dum hap kadra natragana kamaina tawgani magi process to haijaba dai ko sigi matang su kitang thambiyo ado option se yam leigre haibadi khudak ta lawthoaga hapasu or natragana han already yaudana lakpa ya se ai age se kitang specific oina ko haijara ageba koi ahan je akoi ya se dum kuina sangna sijinara kanda ken gibani khangde adagi masa matanda lokthokjagi mani khangde ya se complete oina yaudragadi koigi saru khatangna dum takaga leibado dum sai ngamnabadi dum saiba ado moigi age group ta hairagadi akoigi ya se pulap happy ba ado lokthok lokshin hapasu yai aduga hoji ki oina yamna kaino tawragadi akoina full mouth rehabilitation haiba full mouth rehabilitation je kamaina chatharake habi matamda akoigi hana lokthok lokshin je mathaka makhaga pulap amu lokthok amu lokthok amu hap tawbuduneba sina akoi complete denture haiba adudagi hen advance oiragadi plus provided ngasagi age group to akoigi 60 70 ki above ti loi oira aduini ya se complete oi yaudaba hairagadi loina ken giba yaudaba hairagadi aduna moigi categories ta mu kai dawrake hairba tamda saru se pharagadi akoi implant supported complete denture leiba aduna mu kamai torke da implant je happy grane ba saru manung sida adugi mathak sida ya se akoi mathak makha complete set se asisum happy ra hai fix ohen ba ya se completely yaudruga su implant support tawraga denture se happy ba aduga mu kitang mid ear hai tare aduna akoi maningi portion bu oiro or yamangi portion da bu oiro yapang da bu oiro khara amani ga yaudaba se sade nahashing sida hojiki implant gi option du de dum any age group ta dum yae ba ko asagi magi chahi se teenager hai tare adudagi na dum yare ba fazana investigation tawraga aduga adugi mathak tu masagi mid years na mo khoi gi jaga am khatang yaudabani portion am khatang yaudabani or segment am khatang yaudabani hairagadi fixed partial denture se bridge oina bibi ba lemhori ba yadu yam strong oibam dakar oiba natural lehori ba remaining natural se adudagi support lawraga khoina bridge biba aduna khoina fixed partial denture haiba yamang da tobi yai yapang da tobi yai maning ma dum loin tobi yai adagi jaga ama portion agadi segment ama tobi yai adudi aduga lei hujikan gi haira na cosmetic concern ji yam kaino oireba veneering laminate kaina haise phajana ba hai tare magi hek yeng bada khoi gi hollywood smile gaina ga haira ga hujikan yam tawnari base ya se semba vampire ti kaina tori myam sing se si myam sing se ya se laminate toxin gi ba magi surface da aduga structure semba adagi pamba machu semba ya option je leigre karigumba thaudok amadagi samna hairabada accident gumba thokibadagi akoigi yase machet ama kaigibana chingba tawba kansida akoigi kairiba machet to phajana semjandabida adum kahalaga thamba dumaksu uzari doctor ado sumaina akoina kairiba yado akoina semdoktabida kairiba mawongduda dum thammagadi maduduna tungda kari lakhanba yabage haibigi matangda kitang thambiyo
ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟꯠꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯃꯥꯒꯨꯝꯕ ꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯁꯦ ꯃꯦꯟ ꯑꯣꯏꯅ ꯇ꯭ꯔꯣꯃꯥ ꯊꯣꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯇ꯭ꯔꯣꯃꯥꯗꯨꯁꯨ ꯗꯤꯄꯦꯟ ꯇꯧꯋꯤ ꯀꯔꯣꯝꯗ ꯌꯩꯁꯟꯈꯤꯕꯅꯣ ꯃꯃꯥꯡꯗ ꯌꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯌꯥꯎꯅ ꯁꯣꯛꯄ ꯌꯥ ꯌꯥꯎꯅ ꯁꯔꯨꯁꯨ ꯌꯥꯎꯅ ꯁꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯀꯥꯏꯕ ꯇ꯭ꯔꯣꯃꯥꯁꯦ ꯊꯣꯛꯑ ꯃꯇꯨꯡꯗ ꯌꯥꯁꯦ ꯃꯆꯦꯠ ꯑꯃꯗꯤ ꯆꯤꯞ ꯇꯧꯈ꯭ꯔꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯩꯝ ꯂꯩꯇꯦ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯑꯦꯄꯤꯌꯔꯦꯟꯁꯇꯗꯤ ꯑꯗꯨꯝ ꯀꯥꯏꯔꯕꯅꯤꯅ ꯈꯤꯇꯪꯗꯤ ꯆꯦꯟꯖꯦꯁ ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯑꯦꯄꯤꯌꯔꯦꯟꯁꯁꯦ ꯀꯥꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯅ ꯊꯝꯕ ꯃꯇꯝꯁꯤꯗ ꯇꯨꯡꯗ ꯑꯃꯨꯛ ꯀꯨꯏꯅ ꯁꯥꯡꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯁꯤꯗ ꯃꯥꯏ ꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯣꯛꯈꯤꯕ ꯂꯩꯌꯦꯕ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯑꯣꯔ ꯆꯍꯤ 1ꯒꯤ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯑꯗꯨꯒ ꯌꯥꯁꯦ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯀꯥꯏꯈꯤꯕꯅꯦ ꯀꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤꯅ ꯌꯥꯁꯦ ꯈꯤꯇꯪ ꯃꯨꯁꯜꯂꯛꯄꯗꯧꯅ ꯇꯧꯋꯤ ꯍꯥꯏꯔꯒꯗꯤ ꯌꯥꯁꯦ ꯁꯤꯔꯛꯑꯕꯅꯦꯕ ꯑꯇꯣꯞꯄ ꯅꯦꯆꯔꯦꯜ ꯁꯣꯛꯇꯕ ꯌꯥꯁꯤꯒ ꯉꯁꯥꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯁꯣꯛꯈꯤꯕ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯄꯔꯇꯤꯀꯨꯂꯔ ꯌꯥꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯨꯁꯜꯂꯛꯄ ꯑꯗꯨ ꯃꯨꯁꯜꯂꯛꯑꯒꯗꯤ ꯌꯥꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯗꯔꯀꯥꯔ ꯂꯩꯔꯕꯅꯦꯕ ꯇ꯭ꯔꯣꯃꯥ ꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯈꯤꯕꯅꯁꯨ ꯐꯔꯝꯒꯗꯣꯏꯅꯦꯕ ꯑꯗꯒꯤ ꯅꯥꯏ ꯆꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯗ ꯅꯥꯏ ꯆꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯔ ꯏꯚꯟ ꯌꯥꯁꯦ ꯅꯣꯝꯃꯛꯄꯐꯥꯎ ꯌꯥꯎꯋꯦꯕ ꯑꯗꯨꯗꯗꯤ ꯀꯟꯕ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯌꯥꯁꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯁꯨ ꯌꯥꯎꯅ ꯁꯣꯛꯈ꯭ꯔꯒ ꯀꯩꯝ ꯑꯦꯇꯦꯟ ꯇꯧꯗꯅꯒ ꯊꯝꯈ꯭ꯔꯒꯗꯤ ꯌꯥꯁꯦ ꯑꯗꯨꯝ ꯇꯦꯛꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯇ꯭ꯔꯣꯃꯥꯁꯦ ꯊꯣꯛꯈ꯭ꯔꯒ ꯌꯥꯗ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯇꯧꯕꯤꯍꯧꯕ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯃꯥꯁꯦ ꯇꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯍꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅꯁꯨ ꯊꯝꯕꯤꯔꯤꯀꯣ ꯗꯣꯛꯇꯔ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯦꯋꯦꯔꯅꯦꯁꯇꯨ ꯂꯩꯍꯧꯗ꯭ꯔꯦ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯅ ꯇꯧꯍꯧꯗ꯭ꯔꯕꯁꯤꯡꯁꯦ ꯁꯤꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯈꯤꯇꯪ ꯁꯣꯛꯂꯛꯄ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯑꯃꯒꯗꯤ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯥꯟꯅꯔꯛꯄ ꯀꯥꯟꯗꯗꯤ ꯃꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯐꯝꯁꯦ ꯁꯨꯡꯂꯩꯃ ꯍꯦꯛ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯗꯣꯛꯇꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯝꯊꯔꯛꯏꯕ ꯌꯥꯁꯦ ꯁꯤꯁꯤꯅ ꯖꯁ ꯄꯥꯔꯇꯤꯀꯨꯂꯔ ꯌꯥꯗꯣ ꯈꯇꯪ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕ ꯊꯪꯅꯕꯗ ꯂꯩꯕ ꯌꯥꯁꯤꯡꯗꯨꯁꯨ ꯁꯤꯗꯍꯜꯂꯛꯄꯒꯤ ꯆꯥꯟꯁꯦꯁꯀꯗꯤ ꯂꯩꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯕꯤꯌꯨ ꯌꯥꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯀꯥꯏꯒꯤ ꯌꯥꯃꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄ꯭ꯔꯣꯟ ꯑꯣꯏꯕ ꯖꯒꯥꯅꯤꯀꯣ ꯌꯥꯃꯥꯡꯁꯦ ꯇꯦꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯌꯥꯃꯥꯡꯁꯦ ꯁꯨꯖꯟꯈꯤꯕꯅꯤ ꯃꯆꯦꯠ ꯑꯃꯇꯪꯗꯤ ꯆꯤꯞ ꯇꯧꯈ꯭ꯔꯕ ꯑꯗꯨꯒ ꯀꯩꯝꯇꯤ ꯇꯧꯗꯕꯅꯤꯅ ꯃꯇꯝꯗꯨ ꯊꯝꯈ꯭ꯔꯒꯗꯤ ꯑꯗꯨꯗ ꯂꯥꯛꯀꯗꯕ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯅꯣꯃꯛꯄ ꯏꯟꯐꯦꯛꯁꯟ ꯇꯧꯔꯛꯄ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯌꯥꯁꯦ ꯃꯨꯁꯜꯂꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯀꯣꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯞꯁꯟꯁꯦ ꯌꯥꯁꯦ ꯀꯟꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯟꯅꯕ ꯍꯣꯠꯅꯗꯣꯏꯅꯦꯕ ꯔꯨꯠ ꯀꯦꯅꯦꯜ ꯇꯧꯊꯣꯛꯑꯅꯤ ꯀꯟꯕ ꯌꯥꯔꯤꯕꯒꯤ ꯁ꯭ꯇꯦꯖꯇ ꯂꯩꯔꯒꯗꯤ ꯌꯥꯁꯦ ꯐꯥꯔꯝ ꯑꯣꯏꯔꯒ ꯏꯟꯐꯦꯛꯁꯟ ꯈꯛꯇꯪ ꯂꯩꯕꯅꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯨꯁꯜꯂꯛꯄ ꯈꯛꯇꯪꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯔꯨꯠ ꯀꯦꯅꯦꯜꯁꯦ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯀ꯭ꯔꯥꯎꯟꯁꯦ ꯎꯞꯁꯟꯕꯤꯔꯅꯦꯕ ꯑꯗꯨꯗ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏ ꯑꯗꯨꯒꯤꯗꯒꯤ ꯍꯦꯟꯕ ꯁꯤꯝꯇꯝꯁ ꯑꯇꯣꯞꯄ ꯌꯥꯁꯦ ꯅꯣꯃꯝꯃꯒꯗꯤ ꯌꯥꯁꯦ ꯊꯝꯈꯤꯗ꯭ꯔꯥ ꯊꯝꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯦꯛꯁ꯭ꯔꯦ ꯅꯨꯡ ꯂꯧꯔꯒ ꯔꯦꯗꯤꯑꯣꯂꯣꯖꯤꯀꯦꯂꯤ ꯑꯦꯖ ꯋꯦꯜ ꯑꯦꯁ ꯑꯩꯈꯣꯏ ꯀ꯭ꯂꯤꯅꯤꯀꯦꯂꯤ ꯀꯩꯅꯣ ꯑꯦꯛꯖꯥꯃꯤꯟ ꯇꯧꯔꯛꯑꯅꯦꯕ ꯑꯅꯤꯁꯦ ꯀꯣꯔꯤꯂꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯑꯅꯦꯕ ꯐꯖꯅ ꯑꯗꯨꯗ ꯌꯥꯁꯤꯅ ꯍꯦꯛ ꯅꯣꯝꯃꯦ ꯊꯝꯕꯗꯗꯤ ꯌꯥꯔꯔꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯔꯨꯠ ꯀꯦꯅꯦꯜ ꯇꯧꯊꯣꯛꯑꯁꯨ ꯀ꯭ꯔꯥꯎꯟ ꯎꯞꯁꯜꯂꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯁꯦ ꯁꯠꯇꯣꯛꯑꯅꯤ ꯌꯥꯁꯦ ꯁꯠꯇꯣꯛꯄꯗ ꯑꯣꯞꯁꯟꯁꯦ ꯂꯩꯌꯦꯕ ꯑꯩꯅ ꯉꯁꯥꯏ ꯏꯝꯄ꯭ꯂꯥꯟ ꯄꯟꯖꯈꯤꯕꯗꯣ ꯌꯥꯁꯦ ꯍꯦꯛ ꯂꯧꯊꯣꯛꯄ ꯃꯇꯝꯗꯨꯗ ꯀꯩꯒꯨꯝꯕ ꯃꯅꯨꯡꯗ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯥꯒꯤ ꯑꯩꯈꯣꯏ ꯕꯣꯅꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯐꯔꯒꯗꯤ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯥꯟ ꯑꯗꯨꯝ ꯊꯥꯖꯤꯟꯕꯤꯕ ꯌꯥꯏꯑꯕ ꯏꯝꯄ꯭ꯂꯥꯟꯁꯤꯅ ꯃꯥꯒꯤ ꯔꯨꯠꯁꯦ ꯃꯤꯃꯤꯛ ꯇꯧꯔꯒ ꯊꯝꯕꯤꯍꯧꯔꯒ ꯃꯊꯛꯀꯤ ꯀ꯭ꯔꯥꯎꯟꯒꯤ ꯄꯣꯔꯁꯟꯁꯤꯗꯤ ꯍꯌꯦꯡ ꯑꯥꯐꯇꯔ 90 days ꯑꯩꯈꯣꯏꯒꯤ 3 monthsꯇꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯏꯝꯄ꯭ꯂꯥꯟꯁꯦ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯤꯜ ꯇꯧꯅꯕ ꯃꯥꯒꯤ ꯏꯟꯇꯤꯒ꯭ꯔꯦꯁꯟꯁꯦ ꯍꯥꯞꯄꯤꯕ ꯐꯣꯔꯦꯟ ꯕꯣꯗꯤ ꯏꯝꯄ꯭ꯂꯥꯟꯁꯦ ꯁꯔꯨꯁꯦ ꯅꯞꯁꯟꯅꯕ ꯑꯩꯈꯣꯏ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯇꯧꯅꯕ ꯑꯦꯠꯂꯤꯁ 90 daysꯇꯤ ꯃꯤꯅꯤꯃꯝꯗ ꯉꯥꯏꯕꯤꯒꯗꯕꯅꯦꯕ ꯑꯗꯨ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯎꯟꯁꯦ ꯍꯥꯞꯄꯤꯒꯗꯕꯅꯦꯕ ꯑꯗꯨꯒ ꯌꯥꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒ ꯒꯝꯁꯦ ꯃꯥꯒꯤ ꯁꯣꯀꯦꯠꯁꯦ ꯍꯥꯏꯇꯥꯔꯦ ꯍꯤꯜ ꯇꯧꯔꯀꯥꯟꯗ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯍꯥꯞꯄꯁꯨ ꯌꯥꯏꯑꯕ ꯑꯗꯨ ꯃꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟꯁꯦ ꯃꯇꯝ ꯈꯔ ꯍꯥꯞꯄꯤꯔꯕ ꯌꯥꯔꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯥꯟꯁꯦ ꯊꯥ 3 ꯂꯩꯔꯒ ꯊꯥꯕꯒꯤ ꯑꯣꯞꯁꯟꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯏꯝꯄ꯭ꯂꯥꯟꯁꯤꯃꯛ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯃꯥꯏ ꯁꯔꯨꯁꯦ ꯌꯥꯝ ꯄꯥꯔꯦ ꯑꯣꯔ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯂꯩꯍꯧꯔꯤꯕ ꯌꯥ ꯑꯐꯕ ꯁꯣꯛꯇꯕꯁꯦ ꯁꯤꯒꯤ ꯁꯄꯣꯔꯠ ꯌꯥꯎꯔꯒ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯖ ꯑꯣꯏꯅ ꯄꯤꯕꯕꯨ ꯌꯥꯏꯑꯕ ꯑꯗꯨꯒ ꯕ꯭ꯔꯤꯖꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯑꯅꯤꯗꯨꯗꯤ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯁꯤꯁꯇꯦꯝ ꯑꯣꯏꯅ ꯂꯧꯁꯟꯗꯣꯏꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯣꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯁꯥꯕꯗꯧꯅ ꯕ꯭ꯔꯤꯖ ꯑꯣꯏꯅ ꯍꯥꯞꯄꯤꯕ ꯑꯗꯨꯒꯤ ꯑꯣꯞꯁꯟꯁꯤꯗꯤ ꯌꯥꯁꯦ ꯁꯠꯇ ꯌꯥꯔꯔꯣꯏꯗꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯒꯗꯤ ꯁꯠꯇꯣꯛꯑꯅꯤ ꯌꯥꯔꯤꯁꯦ ꯍꯤꯜ ꯇꯧꯍꯜꯂꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯥꯀꯟ ꯑꯅꯤꯁꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯂꯧꯔꯒ ꯕ꯭ꯔꯤꯖ ꯑꯣꯏꯅ ꯍꯥꯞꯄꯤꯕ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯛꯁ ꯄꯥꯔشꯤꯌꯦꯜ ꯗꯦꯟꯆꯔ ꯍꯥꯏꯁꯦ ꯕ꯭ꯔꯤꯖ ꯑꯣꯏꯅ ꯄꯤꯕꯁꯦ ꯁꯤꯒꯤ ꯑꯣꯞꯁꯟꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯗꯨꯒꯤ ꯃꯈꯣꯡꯗ ꯃꯅꯨꯡꯂꯣꯝꯗ ꯑꯩꯈꯣꯏ ꯁꯔꯨꯔꯣꯝꯗ ꯏꯟꯐꯦꯛꯁꯟ ꯇꯧꯔꯛꯑꯒ ꯁꯥꯏꯅꯁ ꯇ꯭ꯔꯦꯛ ꯐꯣꯔꯝ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤ ꯁꯥꯏꯅꯁ ꯇ꯭ꯔꯦꯛꯇꯣ ꯐꯣꯔꯝ ꯇꯧꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯥꯗꯤ ꯅꯥꯔꯒ ꯑꯗꯨꯝ ꯌꯦꯡꯗꯅ ꯑꯗꯨꯝ ꯅꯥꯏꯗꯤ ꯆꯥꯔꯦꯗꯤ ꯈꯪꯅ ꯑꯗꯨꯝ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯌꯥꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯈꯤꯇꯪ ꯑꯗꯨꯝ ꯁꯣꯛꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯗꯗꯤ ꯉꯁꯥꯏ ꯏꯟꯐꯦꯛꯁꯟꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯛꯑꯅꯦꯕ ꯏꯗ ꯌꯥꯗꯣ ꯂꯧꯊꯣꯛꯑꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯄ꯭ꯔꯣꯐꯤꯂꯥꯛꯁꯤꯁ ꯄꯤꯔꯒ ꯏꯟꯐꯦꯛꯁꯟꯁꯦ ꯈꯤꯇꯪ ꯁꯕꯁꯥꯏꯠ ꯇꯧꯍꯜꯂꯒ ꯍꯦꯟꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯛꯇꯅꯕ ꯑꯗꯨꯒꯤ ꯑꯣꯞꯁꯟꯁꯨ ꯑꯗꯨꯝ ꯇꯥꯏꯝ ꯑꯣꯐ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨꯝ ꯗꯤꯁꯥꯏꯗ ꯇꯧꯕ ꯌꯥꯏꯑꯕ ꯌꯦꯡꯉꯒ
ꯑꯩꯈꯣꯏꯒꯤ ꯌꯥꯁꯤꯗ ꯍꯦꯜꯗꯤ ꯑꯣꯏꯕ ꯌꯥ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯃꯑꯣꯡ ꯈꯔ ꯑꯣꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯁꯦ ꯁꯣꯛꯆꯜꯂꯛꯑꯦ ꯍꯥꯏꯕꯁꯦ ꯈꯪꯒꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯅ ꯀꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯣꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯌꯥꯒꯤ ꯂꯥꯏꯅꯥꯁꯦ ꯅꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯁꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯍꯥꯏꯇꯥꯔꯦ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯝꯁꯤꯜꯂꯛꯄꯁꯦ ꯇꯨꯝꯁꯤꯜꯂꯛꯄꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯥꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯇꯨꯝꯁꯤꯜꯂꯛꯑꯦ ꯁꯤꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯦꯕ ꯑꯗꯨꯒ ꯇꯨꯝꯁꯤꯜꯂꯛꯄꯩ ꯁꯤꯝꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥ ꯀꯨꯝꯕ ꯍꯧꯔꯛꯑꯅꯦꯕ ꯃꯥꯏ ꯑꯀꯨꯠ ꯑꯇꯣꯡ ꯂꯩꯕ ꯃꯌꯥꯝꯁꯤꯡꯗꯣ ꯐ꯭ꯂꯦꯠ ꯑꯣꯏꯈꯠꯂꯛꯄ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯋꯦꯔ ꯑꯦꯟ ꯇꯦꯌꯔ ꯃꯌꯥꯝꯁꯦ ꯂꯩꯔꯛꯑꯀꯥꯟꯗ ꯃꯥꯏ ꯐꯤꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯆꯦꯟꯖ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯄꯦꯊꯣꯂꯣꯖꯤꯀꯦꯜ ꯆꯦꯟꯖ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯆꯦꯟꯖꯦꯁ ꯅꯠꯇꯦꯕ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯁꯤꯖꯤꯟꯅꯔꯛꯑꯀꯥꯟꯗ ꯃꯥꯒꯤ ꯑꯀꯨꯠ ꯑꯇꯣꯡ ꯃꯌꯥꯝꯁꯤꯡꯁꯦ ꯐ꯭ꯂꯦꯠ ꯆꯠꯂꯛꯑꯀꯥꯟꯗ ꯑꯗꯩ ꯃꯥꯏ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯂꯣꯋꯤꯁ ꯈꯤꯇꯪ ꯑꯣꯏꯔꯛꯑꯕ ꯌꯥꯁꯦ ꯃꯃꯥꯏꯁꯤꯗ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯤꯇꯤꯚꯤꯇꯤ ꯁꯤꯝꯇꯝꯁꯦ ꯂꯥꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯁꯦ ꯈꯔ ꯇꯨꯝꯁꯤꯜꯂꯛꯑꯕꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤ ꯌꯥꯈꯣꯡꯗ ꯍꯥꯏꯔꯒꯅ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯇꯕ ꯅꯠꯇ꯭ꯔꯒꯅ ꯆꯥꯝꯊꯣꯛꯇꯕ ꯌꯥꯁꯤꯗ ꯆꯅꯞ ꯂꯥꯎꯔꯒ ꯗꯦꯄꯣꯖꯤꯠ ꯑꯣꯏꯅ ꯐꯣꯝ ꯇꯧꯔꯒ ꯂꯩꯈꯤꯕ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯞ ꯂꯥꯎꯕꯗꯧꯅ ꯌꯥꯁꯤꯒꯤ ꯀꯣꯏꯕꯗ ꯑꯗꯒꯤ ꯌꯥꯗꯨꯒ ꯌꯥꯔꯤꯗꯨꯒ ꯇꯥꯏꯅꯔꯤꯕ ꯖꯪꯁꯟꯗꯨꯗ ꯅꯞꯁꯜꯂ ꯂꯩꯈ꯭ꯔꯒ ꯅꯨꯡꯗꯥꯡ ꯑꯃ ꯇꯨꯡꯉꯒ ꯂꯩꯈꯤꯕ ꯃꯇꯝꯗ ꯑꯗꯨꯗꯣ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯣꯟ ꯗꯦꯂꯤ ꯕꯦꯁꯤꯁꯇ ꯇꯧꯔꯛꯑꯒꯗꯤ ꯀꯟꯓꯜꯂꯛꯑꯅꯦꯕ ꯄ꯭ꯂꯥꯛ ꯅꯠꯇ꯭ꯔꯒ ꯀꯦꯜꯀꯨꯂꯁ ꯍꯥꯏ ꯑꯗꯨ ꯗꯦꯄꯣꯖꯤꯠ ꯇꯧꯕ ꯍꯧꯈ꯭ꯔꯒꯗꯤ ꯌꯥꯔꯤꯁꯦ ꯈꯔ ꯕꯤꯠ ꯕꯤꯠ ꯏ ꯊꯣꯛꯄ ꯍꯧꯔꯛꯑꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯌꯥꯔꯤꯁꯦ ꯅꯝꯊꯔꯛꯀꯅꯤ ꯁꯔꯨ ꯅꯝꯊꯔꯛꯀꯅꯤ ꯑꯗꯨ ꯌꯥ ꯑꯅꯤꯒꯤ ꯀꯣꯟꯇꯦꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯔꯒ ꯂꯩꯕ ꯌꯥ ꯇꯤꯟ ꯆꯥꯕꯁꯦ ꯃꯥꯟꯗꯣꯏꯅꯤ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯃꯣꯠꯄ ꯃꯌꯥꯝꯁꯤꯡꯗꯨꯅ ꯁꯨꯝ ꯗꯦꯄꯣꯖꯤꯠ ꯇꯧꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯗꯦꯄꯣꯖꯤꯠ ꯇꯧꯁꯟꯈ꯭ꯔꯕꯅꯤꯅ ꯌꯥꯔꯤꯁꯨ ꯈꯔ ꯁꯨꯝ ꯅꯝꯊꯈꯤꯕ ꯁꯔꯨꯁꯨ ꯁꯨꯝ ꯅꯝꯊꯔꯛꯑꯕꯅꯤna ꯑꯩꯈꯣꯏ ꯌꯥꯔꯛ ꯆꯪꯕꯅ ꯑꯩꯈꯣꯏꯒꯤ ꯅꯣꯟ ꯚꯦꯖꯀꯨꯝꯕ ꯃꯤꯠꯀꯨꯝꯕ ꯌꯥꯝ ꯆꯥꯕ ꯃꯇꯝꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯕꯔꯒꯨꯝꯕ ꯆꯥꯕ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯟꯕ ꯍꯧꯔꯛꯑꯅꯦꯕ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕ ꯍꯧꯔꯛꯑꯅꯦꯕ ꯑꯗꯨꯅ ꯗꯦꯂꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯁꯤꯡ ꯍꯦꯕꯤꯠꯁꯦ ꯁꯤ ꯊꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯞꯁꯟꯅꯅꯕ ꯆꯪꯁꯤꯟꯅꯅꯕ ꯀꯩꯅꯣꯗꯣ ꯄꯤꯗ꯭ꯔꯦꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯑꯣꯔꯦꯜ ꯍꯦꯜꯊꯁꯦ ꯑꯦꯟꯍꯥꯟꯁ ꯇꯧꯗꯣꯏꯅꯦꯕ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗ ꯄꯥꯎꯇꯥꯛ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯍꯧꯖꯤꯛꯀꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯗ ꯄꯤꯕ ꯌꯥꯕ ꯄꯥꯎꯇꯥꯛ ꯍꯥꯏꯔꯒꯗꯤ ꯔꯨꯜꯁ ꯑꯍꯨꯝ ꯈꯛꯇꯪ ꯐꯣꯂꯣ ꯇꯧꯕꯤꯕ ꯗꯦꯂꯤ ꯕꯦꯁꯤꯁ ꯍꯥꯏꯗꯤ ꯇꯧꯕ ꯌꯥꯕ ꯑꯍꯥꯟꯕꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯁꯤꯡ ꯍꯦꯕꯤꯠꯁꯦ ꯑꯗꯨꯝ ꯊꯝꯕꯤꯕ ꯕ꯭ꯔꯁꯤꯡ ꯍꯦꯕꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯈꯛꯇꯪ ꯅꯠꯇꯕ ꯅꯨꯡꯗꯥꯡꯗ ꯅꯨꯡꯗꯥꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯅꯣꯡꯃꯒꯤ ꯆꯥꯒꯗꯕ ꯊꯛꯀꯗꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯐꯃꯨꯡꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯇꯨꯝꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯁꯁꯦ ꯇꯧꯕꯤꯕꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯇꯦꯡꯊꯣꯛꯄ ꯁꯦꯡꯇꯣꯛꯄꯁꯦ ꯁꯤꯁꯤꯅꯦ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕ꯭ꯔꯁꯤꯡ ꯍꯦꯕꯤꯠꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯔꯦꯒꯨꯂꯔꯂꯤ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯒꯗꯤ ꯗꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯣꯔ ꯗꯦꯟ ꯍꯥꯐ ꯑꯩꯈꯣꯏ ꯑꯗꯨꯝ ꯇ꯭ꯔꯤꯠ ꯇꯧꯔꯕꯅꯦ ꯑꯗꯨꯗ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯤꯟ ꯆꯥꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯤ ꯌꯥꯈꯣꯡ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯒꯁꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯦꯚ꯭ꯔꯤ 6 monthsꯁꯦ ꯆꯦꯛꯑꯞ ꯇꯧꯊꯣꯛꯄꯤꯕ ꯆꯦꯛꯑꯞ ꯇꯧꯊꯣꯛꯄꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯃꯦꯖꯔ ꯑꯣꯏꯅ ꯑꯗꯨꯗꯁꯨ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯌꯥꯏ ꯁꯤꯒꯤ ꯄꯥꯎꯇꯥꯛꯁꯤꯃ ꯄꯤꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯏꯟ ꯀꯦꯁ ꯌꯥꯁꯦ ꯁꯣꯛꯈ꯭ꯔꯦ ꯑꯣꯔ ꯌꯥꯎꯗ꯭ꯔꯦ ꯑꯣꯔ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯣꯔ ꯑꯦꯅꯤ ꯉꯁꯥꯏꯒꯤ ꯁꯝ ꯐꯣꯔꯝ ꯑꯣꯐ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯈꯔꯗꯤ ꯌꯥꯎꯔꯤ ꯑꯗꯨꯝ ꯂꯩꯔꯤꯕ ꯌꯥꯁꯤꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔ ꯂꯣꯏꯔꯦꯅ ꯈꯜꯂꯒ ꯑꯦꯗꯖꯁ ꯇꯧꯕꯤꯗꯕ ꯑꯗꯨꯗ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯈ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯑꯃꯈꯛꯇꯪ ꯌꯥꯎꯗꯕꯗꯨꯅ ꯇꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯊꯣꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯌꯥꯗꯣ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯔꯤꯄ꯭ꯂꯦꯁ ꯊꯨꯅ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯇꯧꯕꯤꯍꯧꯕ ꯁꯤ ꯍꯥꯏꯖꯅꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯗꯣꯛꯇꯔꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯈꯔ ꯈꯖꯤꯛ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ